Kanagumba miyoy amana tumba matamda sizinariba mon haibadi pillow adu darkar oiba amadudagi hena sizinaba amasung hak leitana paiduna sanaba masina chingba si haidiba miyoy adu lonely oire haibagi sign ama oiba yai psychological fake ki oiba anagu video amada amukka na taramna uksari maya matamanganda bida video si makhachathasi leiriba miyoy be khudingmak asi kana natragana kana gumba amada nungaitaba pendaba haibasi mipum khudingmaki loinamak lei psychology gi matung ina miyoy amana adombu saunabaki maram ahum lei ihan hanbada hairiba miyoy aduna adom gumna oiningba ani subada masana masada penjadaba aduga ahum subadana adombu khudong thiba ama oina uba haibidi competition gi wakhalonda ani suba sina aikoi miyoy bana mang matamda kari kuma manglang na bana tragana khudong thiba ama thengnaba taragasu kaidaunungda aikoi gi dream aduda aikoi asi siba khak yaute masigi maramdi aikoi miyoy bana mangliba mangsing asi aikoi gi real life da uriba khangliba thengnariba aikoi gi wakhalon asigi matungina mangmani aduga aikoi miyoy basi siraba matungda kari tawbage haibado amu fawba thengnadabana maram oiduna aikoi gi mangda kaidaunungda siribani matang asina aikoi school bus natragana school van angang puriba sing asi ayambana yellow machu oi masigi maramdi yellow color asina aikoi miyoibagi brain da image form tawba asi lairiba atopa color singdagiri yamna thuna amasung ningthijana form tawi aduga hairiba machu asi aikoi miyoibagi mitnasu tongana topna adumak tana uba lightning thijana leitaba matam nongthi nongmangba natragana khara mamba mafamda chatpadasu irai laina uba ngamana accident thokpagi sang asisu yamna nemi maram asinani school bus sing asida yellow muchu oiripsi mathang asina aikoina kanagumba miyoy amada karigumba wahang ama hange yagadra haina hangba matamda 90% di hairiba miyoy adugi kok aduda mahakna hana tawkhiba fattaba natragana asoiba thabaksing adugi maramda hairakadra haiduna pakhatwa foi karigumba adomgi wakalasi ngahak leitana hongba charangnaba nungaifam khangdaba masina singbasi tawba taragadi adomgi mind gi ani suba part haibadi subconscious mind adu adomna ningthijana sijinnadre haibani mathang asidi psychology ki matungina aikoina karigumba overthinking tawbasi le pataragadi punsida leiriba problem sing asigi ayamba sarukti suksoi soidana mangki gani overthinking tawba asina reality da exist tawdaba problem kaya ama thokali haina psychology na makhatana fungdogli adubo hairiba si hojiki matam asidadi yamna common oiba adumak helakli